Swami Vivekanandana World Parliament of Religions ki Thoramda ngangkhiba maming chalabo haising adu hol adugi stair singda mainga loina nganduna leiri apikpa thermometer amana airplane amabu crash tohonba ngami Indonesia nupa ama mahaki mabuk lamlaba huisingna attack torami aduga chathokhirami spider seal asina steel dagi hena kalli world record oina Indian patient amagi oi thangba kidney dagi Nung 1,72,155 Lwthokhi ATM pin asi ahanbadadi digit taruk oina design tarambani mamai thangda inventor gi wife ki mod matung inna digit mari oikhibani. Fake number 1 2011 da Japan da tsunami thokraba matungda Japanese government na 395 km sangba high concrete seawall sakhre aduga seawall asigi mathakta upambi million kayasu thakre masi great forest wall ama oinabani wall asina matung tsunami tholakpada coastal community sing ngak senabani. Fake number 2 Swami Vivekanandana 1893 da Art Institute of Chicago da World Parliament of Religions ki thoramda ngangkhiba maming chalaba wahai sing adu hol asigi stair singda numit khudingi mainga loina nganduna lei hairi ningsingba yai madudi 11 September 1893 da Swami Vivekanandana ngangkhiba wahai sing asi pulap punna chamli kulhumdoini. Fake number 3 yamna mamal hongba apikpa thermometer amana aeroplane amabu crash tohonba ngami haibadi thugaiba ngami masigi maramdi thermometer gi manungda aluminum gi khwaidigi chauni yengnaba mercury yauri mercury drop amana aluminum chang yamna mang tahanba ngami liquid mercury na aircraft ayamba sabada sizinaba primary metal aluminum ga reaction thokpa matamda amalgam corrosion kauba process ama thokhali masina metal adu sontha handuna makhul sing semlai masidagi airframe fail oiraktuna plane adu pokhairai masina maram oiraga flight singda thermometer puba athingba thami. Fake number 4 Endri Lumboga kauba Indonesia nupa amana mahaki hui mapangi chanaba kari amata thamlamdana chayol ani gi vacation phangduna koiba chathoklami mahangna vacation loiduna yumda halakpada mahaki mabuk lamlaba huising aduna mangonde attack torami masigi matungda mahakpu chathokhirami masi yumlonabagi guard amana mahaki yumdagi namthiba manam lakpadagi changsinduna yenglubada Endri Lumboga gi asiba hakchang adu machet kaya thongna taaduna leiba thengnarami guard aduna sikraba nupadugi suitcase adusu thong manakta taaduna leiba thengnarami thaudo asi Endri Lumboga na vacation halaklaba matung numit mangani leiraga thengnakhibani. Fake number 5 Kenyan engineer nupi amana plastic waste recycle tawraga yamna kanba brick sabagi mawong puthokre engineer nupi adugi mamingna Jambi Mate kawi process asigi damang mangonda UN's Young Champion of the Art Award 2020 da piki mahangna plastic waste sing adu saudok halaga leingoi yansilami masigi matungda hit tawrami asumna sacha da haptuna brick ki mawong semlami process asina plastic pollution hantahali asigumba check makhal sing asi concrete tagi hena yangi amadi mamal su hongi. Fake number 6 lip sip natraga si sip haina khangnaba si animal asi photosynthesis pangthokpa ngamba amata ngairaba si animal ni masina photosynthesis ki thawong pangthokliba asi mahangna chaba algae dagi chloroplast lauduna pangthoklibani asumna indirectly photosynthesis pangthokpagi thawong asibu kleptoplasty haina khangnai si animal asigi scientific name masina Costa Silla Kurosimani. Fake number 7 Spider seal asina steel dagi hena kalli
chap manaba weight ki ratio da yenglubada spider silk na steel dagi tharuk manga hena kali spider silk asigi energy absorb tawbagi ability yamna lei amadi kari amata tattana chingthokpa yai masina strength amadi elasticity animaki magun chenbana maram oiraga steel dagi hena mapangal kali haibani. Fact number 8 mamel pumnamaki manungda giraffe sing asina tumbagi matam khwaidagi teli makhoina nongmada chawrakna 30 minutes muktang tummi hairi makhoi asi ayamba matamda leptuna lei aduga makhoina sumna tawriba asi lion na chingba predator sing lakpada thuna nanthokpa ngamhaunabani makhoi asi karigumba matamda su lepna tummi atenba matamgi oina makhoina puntharaga tumlabasu makhoigi makok adu tunglomda thektoklaga tummi. Fact number 9 world record oina 8 December 2009 da Indian doctor amana patient amagi oi thangba kidney dagi nung 1,72,155 Lwthokhi masi sumnatagi pung ahumgi surgery matamdani surgery pangthokiba hospital asina Maharashtra gi Dhule da laiba The Institute of Urology dani masing yamkhraba nungsing asi Dhanraj Wedal kauba Indian patient amadagi lawthokhibani. Fact number 10 aikhoigi malem asida khwaidagi tenba international bridge asi Il Marco bridge natraga Esperanca bridge asini thong asi Portugal amadi Spain anigi marakta laiba apikpa una saba footbridge amani thong asi 10.4 feet natraga 3.2 meters khakta sangi masina Lakh seragi Spanish municipality ga Esperanca gi Portuguese village ka samnahali thong asi European Union na paisa puthoklaga country animaki sinmi singna sabani. Fact number 11 pig nose turtle asi freshwater turtle singi manungda unique oiba species amani makhoi asi Australia amadi New Guinea da fangi turtle makhal asi oki manaton manba naton panbagi damak maming chatli aduga makhoi asi fly river turtle hainasu khangnai. Fact number 12 China gi Guizhou province da natural limestone cave manungda basketball court ama lei court asida basketball sanaba asi player singda yamna nungaiba faholi masigi maramdi mafam asida summer gi matamda ingi amadi winter gi matamdana warm oiheli mafam asida spectator 1000 phamba challi basketball court asi government support ka loinana mayamdagi donation tawraga 2016 da saba hokhi aduga 2018 da saba loisinki mafam asigi temperature asi chahi chupa 18 degrees Celsius oi. Fact number 13 2019 da Los Angeles ta laiba University of California gi scientist singna un tabadagi electricity puthokpa ngamba apikpa flexible device ama puthokre device asigi mamingna snow based triboelectric nano generator kawi device asina power generate tawnaba static electricity sizinai snow asi mahausana positive charge pui amadi makhoina electron sing thadoi aduga device adugi surface adu silicone sabani makhoi negative charge pui amadi makhoina snow na thadokpa electron sing adu phajilli masidagi electric current ama create tawrei. Fact number 14 malem asigi ihanan boina ATM asi John Shepherd Barona 1960 da puthokhibani tasengbadi mahangna ATM pin asi digit taruk oina design tawrambani adubu inventor asina mahaki nupi Caroline da digit kaya fauba mahangna ningsingba ngamgadagi hangbada mahaki nupina digit mari hairaklammi masidagi digit mari oina semkhibani.